Hausi maroi bapau. Manipur amadi awang nongpok state ki mi ama mangkiba natraga sikhiba budi sannama sibana center ne henna lumna lore haina MLA Joykishana phongdokre. Myanmar amasung Bangladesh tagi ain kaina mitop sing sangchilak pathingna ba jiri police amasung more police na makata na akan section thorang lokatle. Amadi Palibalenga sina corruption muthatkani haina khotnaringai cherakta panchayat mikhal gi damak yamlaba senpham thadana re. Kurumjare ISTV Paumyang tabirba sing mutaram nokjare hauji mapung ba pau Manipur amadi awang nongpok state ki mi ama mangkiba natraga sikhiba budi sanama sibana center na hena lumna lore haina MLA Joykishana ngasi thangweban polem leikaida tauren bitu mangkibagi matangda pangthokpa miyamgi wakat mifamda phongdokre wakat mifam aduda sarugya kiba wangangkiba singna phongdokna kibada Delhi University da master loiraba matungda mamagi mamit layengnaba Delhi da leiringaida September 19 da New Delhi gi makoina leiriba Basan Kunjadagi thokibadagi thiba khangre Mari Lainaba Police Station amadi Manipur gi Chief Minister da suwakat kre tha sigi kunipan fawbagi manungda chap saba mari makong khangrabadi khongjang kaya sangsilagani New Delhi da Manipur dagi mioi mangkiba amadi sikhibagi matangda yengsilliba Chief Minister N Birena bitugi matangda chap saba ama khangriba fawba Manipur da halakiganu haiba wafam sing phongdokna ke wakani famadu da sarugya kiba MLA Joykishana makhata na haikibada Manipur yauna awang nongpoki mioi sing Delhi da phu chaiba amadi hatbagi thabak kaya chatharakliba si condemn tawi state amadi center gi mari leinaba singna hakchinna lawdaba si pende asigumba pamdaba thodok sing thoktanaba thabak lawkalagani haike awang lapon lom mi masing gangdana mangi numini humni khudinga khoi khabar da loi yawi makoi sing do kadai de sakharage ba masi organ bu lalon bak pambu mayam am lei ba si wawa lawnare madura involve to mi sing se kana no police sing do ra phari se aduga chaukhal le hari ba India Sri Prime Minister Honorable Prime Minister na achedin ayega hari basi Manipur gi lamdam masi gi ichini naw mayam se nong magi shirak pasla achedin hari basi masi ne akoi ne thamni bo pham se yelong mi kudim khuchim naraga ching tampun ma khuchin naraga akoi gi leiriba ichini naw satra sat sing asidna tan halaman kyam pham manam khangdna mangi base karino thidok laga akoi gi ichini naw mayam akoi gi lamdam sigi mio si kannaba ama toiba phirep ama changchen mina sa haiba se aine ngasi gi asigumba fishing protest sigi tanja lawjaraga aine mayam punamakta appeal tawjari wakani famadu gi tungda miyamna thangweban khoyathungdagi hauraga khongchat ama lakpada LIC office mayada police na thatuna makhata na chalan khidre Myanmar gi Rakhine state ta irang thokpadagi Bangladesh ta mioi kayamarum changsilakliba ase Manipur da su yoksilakpa yabagi chingnabadagi border town mori amasung Jiribam da police na akanba section thorang lokhale Jiribam district police na district asigi mafam singda tha asigi tarahumdoi dagi mitop khandokpagi thabak chatharakle ngasi su SPM mobi masamak yauna Dibong Gram Panchayat ki manung chana leiba Champanagar Muslim amasung Rasikpur area da verification drive chatakre Maduda leiramba miyamgi voter I card Aadhar card na chingba check tawke Maduda date of birth chanaram daba kayamarum thengnake Aadhar amasung voter I card ta chanadriba sing sendoknana ba SP na khanganke ngasigi verification aduda SDPO Jiribam RK Charles amasung Jiri police ki atai officer sing su sarugya ke Amaromda More police na su Technopol SP Dr. S. Ibom Sagi miyang makada ain kaina sangshilak pamitop sing khandok naba akan ba thabak sing chathare More gate number 2 da More police station gi team amana Myanmar dagi India rom da sangshilak pa amade India dagi Myanmar rom da changkiba miyoy sing record tawduna thamle Chief Minister N Birena luchingduna palibalenga kasina corruption muthatkani haina kanna honaringe cherakta lagliba October gi tang tareta pangthokadoriba panchayat mikhal asigi damakta yamlaba senpham kaya amathadana panchayat mikhal asida member pradhan amadi jila parishad ki candidate oiriba kayana mayumda chak khangduna mikhalda mai paknaba honare hari pradhan gi mirep oiriba singi maraktagi candidate kharadi hauzik fawada mikhal asida lakh kun gi mathakta changnaba yaure hari Mikhalasi mai pangnabagi damakta chathanariba tongan ba lalong singi manung chana candidate kharagi yumdadi yu phawba marang kaina khinduna voter sing phajinduna thamnana ba honari hari
पांथोगदरिबा ग्राम पंचायत मिखल असिगिदमक मिरेप ओइरिबा सिंगी मरक्तगी मिरेप खरदी फिराल चिंखटपगी थौरमदा सेल चंगना हाइजिंग पोटकुम अथुम हाउ कया येनबगी थबक फाव चथरी हारे ग्राम पंचायत की थाकता पांथोगलिबा मिखल असिदा यामलब सेनफम थादनदुना माई पाकनबा होनरिबा असिना करिगुम्बा माई पाकलबदी मखोइना प्रजा सिंगी करी थबक तौगदौरिबनो हाइबसी माइकई कयादगी हंगनबा हौरक्ले सरकार की माइकईदगी मिखल असिगिदमक्ता अखनबा मियंग चंगदुना अकक्नबा नीति नियम अमगी मखादा इलेक्शन कैंपेन पांथोकहनिंगबगी अपामबसु प्रजा सिंगना थमनरक्ले तागेलदा लैबा गवर्नमेंट पॉलिटेक्निक वर्ल्ड फार्मासिस्ट डे थौरम पांथोखरे Unemployed Pharmacists Association of Manipur amadi Polytechnic ki Department of Pharmacy anina puna sinduna pangthokiba thoram aduda Health and Family Welfare Director Dr. K. Rajo Higher Technical Education ki Controller M. Ibomcha amadi Polytechnic ki Pharmacy ki Head of Department ke Bhanumatina Sarukya ke Unemployed Pharmacists Association of Manipur ki former President R. K. Bobina Pharmacy haibasi mioibaga yamna mari leinaba amani sinpham asibu kanagumbana lanna sijinaba yaudaba nate association asi semdringai mamangda Manipur da niyomgi wangmada pharmacy kaya hangdoktuna phamlame association semlaba tungda association gi thaupuba singna Manipur da phamliba pharmacy sing kupna yengsinduna niyom chumna phamlibra haina thijinke masida license yaudana pharmacy phamba amadi hiram asida khang hairaba mioina luchingduna pharmacy phamlamba kaya thengnake Government Polytechnic ta Pharmacist tamnaba diploma fawba leire masidagi ahenba mahai tamnaba khudong saba phangananaba association na honari haike Director Dr. K. Rajona Pharmacist amana lauriba thodang asi yamna chawi sarkar gi hospital singda doctor leikhidaba tungda pharmacist singna asokpa singbu first aid fawba piduna mateng pangle Doctor yengdana pharmacy dagi hidak sabagi hainabi lamda masida leire asiguma thong asi yamna khudong thiningai ni haike Ida sasan basi si kuaiti iya masih so koi Manipur de leo Dr. Jogni ida marne ida malayer ka ida sasan basi adu ku sar ga su nasai properly koi dosing to na properly mai side effect lewe do mong da sar ga di adu su phawa ane koi na tong ha su ya ro kara di leba marak di koi gi arapa namdam singma da koi gi facility si yowa ngamda azmuk de koi ni yapan border da su masih menjaga pharmacy role se masih adumuk kana kare Matam sangna thong londuna leraklaba lampel patalaiba Building and Other Construction Workers Welfare Board ki office ngasi All Manipur Building and Other Construction Workers Welfare Federation na so thugaiduna office hangan kre office manungda leramba polam sing putoktuna anoba ka amada thamduna office ki tabak thoram sing pangtokhan ke Office asi board ki member marina demand tara thabakta onthok tabagi damak office asi thongron khibani khoisaung raba association gi miyamna maram cha daba demand tawduna board ki office thong roliba asi yaning daba phungdoktuna so thugai bani haire iramasi gamari leinana board ki chairperson S Pressure Zitna ngasi kanagumba kharagi thawin sindagi media da ngasi board asi bu lanna uhannaba mawongda honarakliba si aran bani magna board ki chairperson hek oirakpadagi education benefit claim gi senfam amata yenthok pasu leitre Hauzik Gentholiba Senfam Asidi, Maki Matangi, Mamangi, Ayaba Piram Lava Senfamni, Staff Lovada Aran Batabak Amata Kibilate, Board ki member Tarataret Lay Hariba Sisu Aran Bani, Board ki member Taramanga Yauraga Chairperson Amaga Punna Taratar Plagadabani, Board ki Chairperson Kanbada Aran Bachatari Hariba Sisu Yumpam Yaudabani, Sarkar gi Nyongi Matungina Mahakpu Board ki Chairperson Ama Oina Kalakpani, Magna Makatana Board Asida member Taramanga Manungda Mangana, Department Mangagi Chief Engineer Manga, IAS Officer Manga Amadi Department Mangagi Association gi luchingba Mangana Board ki member oibani Magna Nongna Chairperson gi pham paiduna miyam gi yaifana ba thabak kaya lokalakpada madu pamdaba miyoi khrana yaikai thingai ba pinana ba honabani haike Nasi bauda ai the chairperson or matungda benefit claim thadukwa education benefit claim thadukwa amata laitri loinana members in a claim toriba meet kungani thoi staff kungani thoi loksilena false claim to biri issue aran bamni chairperson amasung board member elect to basida alana elect to igana koi aran ba information pb issue aran ba information amani Manipur University ki Department of Commerce amasung IIPA Manipur Regional Branch na Indian Institute of Public Administration ka khusamnaduna Consumer Protection amasung Consumer Welfare gi matangda numit nini gi seminar ama Manipur University gi Commerce Department ta hokre
Hogdopagi Tharamda Manipur University ki Professor Adya Prasad Pandey, School of Economics ki Dean Professor and Lokendro, Commerce ki Head Professor Robita Sorokhaibam, Center for Consumer Study ki Chairperson Professor Suresh Mishra Susarukya ke Professor Robita Sorokhaibam na Consumer Protection Act Manipur gi miyamda awareness watpana masigi kana balobang ngamdre ega sigi matangda miyamda awareness khardang oiraba su pi bangamna ba thoromasi pangtokpani haike matik chitoi ba kaino da koi MRP maman ji ye ahen pi so tong yawe ba pot gi like duplicacy lots of duplicacies are there in Manipur adu de masi koi na ayon ba mi da tai daga na ta ari ba mi da tai daga da ha bi question ba am chawna le masi pona mag ase aina khan bana hai ba consumer forum sina public awareness loi pi ba taraga di party ani makta asui ba ta lei roi asui ba lei ga su khar makai di phani na aina hazai Chahiye machumna chatharakpa Bharatiya Janata Party BJP linkhalamba Pandit Din Dayal Upadhyay gi chama suba mapok kumon thoram ngasi jagoi isagi thorom kayaga loinana Maharashtra Chandrakirti Auditorium da loisin khre State ki Art and Culture Department ki matenga loinana Pandit Din Dayal Upadhyay World Centenary Celebration Committee na sinduna Integrity Through Culture haiba theme da pangthoki ba thoram maduda Manipur ge Speaker Y Kem Chan Health Services ki Director Dr. K Razo amade Art and Culture ki Director K Susilana Maroiba Musingoina Sarugyake Director K Razona Pandit Din Dayal Upadhyay Political Gilamda Masak Naiba Thabak Kaya Taurumbatan Natana Laita Laira Singda Ana Layang Panganaba Amadi Lem na Hidak Pinaba Thabak Paikatlong Kibak Muini Haina Singtake Art and Culture gi Director Dr. K Susilana Pandit Din Dayal gi Mapok Kumon Tauramasi Lakliba Sahi Singda Hena Sauna Pangthoknaba Khonabada Department ki Maikaidagi Pangbayaba Mateng Pangani Haike Speaker Y Kem Sana Pandit Din Dayal Upadhyay na BJP linkhatna ba khona khiba thabak thoram sing amadi khunai gi damak loram ba thodang gi matang da wafam kaya phongdokhe Robin Blakey Aphaba sasan nama lakna khona bada Aphaba mirep sing gi mathau kai loinana Aphaba wakalun khanba lebagi khanba adugumba mayam amana sasan toroganda Apabila lebak berkini, aku puna apabila lebak pemina nama thogang loginasi. Pandit Din Dayal Upadhyay and his works in contemporary India Haibahiramda National Seminar Ama Center for Entrepreneurship and Skill Development School of Social Science Manipur University na Sinduna MU gi court hall the Pangtokre. Taramaduda Manipur University gi Vice Chancellor Professor Adya Prasad Pandey, School of Social Science ki Dean Professor N. Lokendro, School of Human and Environment Science ki Dean Professor Arun Kumar Saxena, Center for Entrepreneurship ki Director Professor C.S. Ibohol Maitei Susarukya ke, Vice Chancellor Professor Adya Prasad Pandey na Pandit Din Dayal gi wakhal ngasi fawba miyam da chenduna chatle mipung khudingmakna maraiba ki haurfamda fangliba resource mayam adugi matungina kari tawbo yabage haibadu khallaba matamdata saukhatpa leibak ama oiba ngamgani haike that is we can go for utilizing the resources of this region. Our agriculture resources have been very strong here, and if we are able to use these resources and we are able to correct them with the industry, agro-industry, then we can be successful in increasing the economic viability as well as increasing the employment in this region. Manipur University Student Union na Sinduna Numit Nini Satharkiba Kunithoi Suba Manipur University Inter-College Literary Meet MU Centenary Hall the Lucian Cray Thoramaduda Student Welfare Dean Professor K.S. Tomba Assistant Professor Dr. Maibam Chorjit Musugi President Buchi Mayang Lumam Susarugyake Literary Meet ta Athoy Ehen Taraba Singda Manamatum Singyen Toke Professor K.S. Tombana Hawalagliba Naha Singna Maramdamgi Hongna Lonchat Chatnabi Kaukidanaba Mariba Punuksinanaba Pandamdat Meet Asi Pangtokpani Haike Manipuri Masamoina Akoigi Hawakam Amadi Akoigi Sanaro Sanabi Miam say Kausalapugum Kawi Hairi Miam say Masi Kanabi Manipur Student Union Masi Manipuri gi oiba akoigi lepak mingba Manipur mingba Miam Singi Maramda Akoigi All Manipur Gorkha Student Union gi Yangkai Suba Foundation Day Thoram Kangla Tongbi Yauna Tongan Tongan Mafam Singda Pak Sana Pangtokre Kangla Tongbi da
पांगथोकिबा थोरमदा यूनियन की प्रेसिडेंट LB अधिकारीना हंदक नोएडादा प्रविश चनम चिंगनानिंगा ओइबा मवोंगदा लेखिदबा थौदोक कन्ना यानिंगदबा फोंदोकपगा लोइनना मणिपुर गवर्नमेंट ना UP गवर्नमेंट ता तक्सिंदुना अचुम्बा पुथोकनाबा होनगदबनी हाइरि हौजिक अतेन ब्रेम तलोचरे ngasibi suara hajinge tule tule kari ma tu ti cha musi kari yong zo sidi yo chi na ni he masigi yo sidi tata tiskoni ne adudi sanagi mohut yangna sinba yamdre Sky Hospital da world class interventional cardiology की खुदोंग चाब ले जरे ऑपरेशन तो उगना हार्ट के अहोब मेनबा कोरोनरी स्टेनोसिस बलून न काम थोगा स्टेन हापा मदी मिहुन चोंग बगी लायेंग RF एब्लेशन सिंबा चही अनि दिगे हेन स्काई हॉस्पिटल माई पार्क सथरकली लोइनना PPI ICD कोम्बो मसुंग एंजियोग्राम की दमक अखोई की चीफ कार्डियोलॉजिस्ट डॉक्टर L श्याम किशोर का तानबियु निंगम हौदनबा हान बुकिंग तौबियु Drink pure, live healthy, we care. Introducing Tata Nexon. It takes the SUV beyond the next level. We call it Level Next. Tata Nexon. Level Next. Bookings open now. Breaking Matunga Mamutaram Noktre. MOBC gi makhada mahiroi singda pigadaba scholarship chahi ohum hena namsinduna thambagi matangda पालिबा सरकार असिना ऑफिसर खरा ट्रांसफर तौरगा वरोइसिनी हाबियारोय महिरोइसिंग दा पिफम थोकपा सेल्फम अथुबदा यंथोकदबनी हाइना नेशनल स्टूडेंट्स यूनियन ऑफ इंडिया NSUI मणिपुर स्टेट की प्रेसिडेंट P बंकिम चंद्रन फोंदुखरे वाफम सिंग असि कांग्रेस भवन दा लैबा NSUI की ऑफिस दा पांगथोकपा पाओगी मिफम अमदा फोंदुखिबनी माना मखा तारादुना महिरोइ सिंगी ओइबा स्कॉलरशिप असि ममांगी सरकार की मतमदगी पिरक्तबनी हाइरबसु असोइबा चुमथोकनी थोरक्लिबा अनोबा सरकार असिना कनाना सोइबदगी तौरिबनो हाइबदु थिगटुना अमदि पिथोकनबा खोनबगी महुत्ता तुमिना लैसिनबा हाइबसि हाना चथरंबा थवोंग अदु मखा ताना अदुमक चथकिगनी हाइरिब्रा फोंदुखे अमरोमदा एमसु अमदि महिरोइ सिंगना डायरेक्टर उनबल लाकपदा पुलिसना लाठी चार्ज तौदुना इनह्यूमन ओइबा मवोंगदा चथकिबा थवोंग अदु कंडेम तौइ हाइखे अगेन थोपीरब नत्रब अनौब सरकार से अवोनब पुरकेदना लाइनेब अदु तारदी सेम पैटर्न सूम चलग लेरदी अमहाय अमहा अदुम तारे अदुना मोइननी अदुननी डायरेक्टरननी अदुननी हायरगा अमना अमदा थंजनबीबगी महुत्ता करी तौब याबगे हायरगा चाही अहुमसिगी मरक्ता अमतंगी ओरसो अनी तंगी ओरसो छात्रसिंगसिगी अकाउंट हाना रिलीज तौबीनबान अथुबा मतमदा अखोई मरी लेनबो अथॉरिटीसिंगना खर खन्ना नैनबीनबान गवर्नमेंट की अटेंशन चिंगजनजबन अमरोमदा पालिबा बीजेपी ना लीड तौबा एन बिरेन लुचिंगबा सरकार असिना बीजेपी की लुचिंगबा अमा ओइरिबा पंडित दीनदयाल उपाध्यायबु चिंखनबा होनबदा सरकार की ओइबा लेटर हेड सिंगदा माकी फोटो सिजिनबा हाइबसि पार्टी असिना हिंदुनाइजेशन चथरकपनी हाइना लवी असिगुम्बा थवोंग कांग्रेस ना पालिंगैदा लेखिदे मरम अदुना बीजेपी ना करिगुम्बा अरोनबा थबक खरा चथरे ताकपनी हाइना महाकना मराल सिखे समना लेटर हेड ता लोगो अमा मियोय अमगी पिक्चर अमा हापबु कैदविगे ना अमरोमददी खलंबा याय अदुबु सिगी तुंगी ओइबा इंपैक्ट अमसुंग नुंगी ओइबा मागी सिग्निफिकेंस ती करिनो हाइबदो अखोय NSUI ना चपचाना खंजै तपना सुमाइना मोइना स्प्रेड तौरगा सम आइडियोलॉजी संदोकनबा होटनबा से असि तौबिदनबा अदुना सो आई गवर्नमेंट ता क्वेश्चन से हंगजबने PLA की कुंट्रामापन सुबा मपो कुमोन थोरम हराउते यामना पांगथोकरे हारि लुबसी की सेक्रेटरी पब्लिसिटी रोबेन खुमन की चेरोलमना थोरमसी लुप की जनरल हेडक्वार्टर टैक्टिकल कमांड स्ट्रेटेजिक कमांड 252 मोबाइल बटालियन अतैलानमी की यूनिट डिपार्टमेंट स्टेशन सिंह पार्टी की सेंट्रल ब्यूरो SR1 SR2 SR3 SR4 की मफम सिंगदा पार्टी की फिराल दा इकाई खुमनबा उत्पग लोइनना ममालेबा की दमक थवाई कटखरबा अथौब सिंगी मफम दा इकाई खुमनबा उत्खे पार्टी की सेंट्रल ब्यूरो की मखादा लेबा डिवीजन 2 4 6 8 10 हारिबा मफम सिंगदा लेरिबा डिपार्टमेंट खुदिंगमकना लेबाक मियामगा लोइनना स्टार यावबा फेस्टूल अमदे PLA की अंगांगबा थवान मिचाक सिंह थेटुना मणिपुर की मफम सिनबा थुंगना कुनमापन सुबा PLA की मपोक कुमोन थोरम पांगथोके
Mapok kumon numit asiga mer leinana RPF ki President Irengbam Chaurelna Manipur gi miyamda yaifa paujel piki. Paujel asina Manipur da yelongai dagi nungsi sanana kunda minariba pumnamakna amata oina punsinduna mama lebak amadi miyam gi damak hena mangjil thana kathokpa ngamba nungsi sanana hingminaba amasung mai pakpa purakpa ngamba oirisanu hari. All Manipur National Health Mission and Employees Welfare Association na sinduna haukiba tang tara maridagi National Health Mission gi makada tabak tauriba employees singbu regular tahalo haiba yauna tongan ba demand sing takshiladuna changshilakpa khongjang gi sarukam oina ngasi su association asina sinduna ukrul gi chief medical officer office complex bamangda wakanifam chatakre. Thasgi tang kunmapanda the Institute of Engineers India Manipur State Center na sinduna Tagil Dalaiba institution asigi hold that nongmagi oiba seismic vulnerability assessment of building in Manipur haibasida workshop ama pangtok lagani haina ngasi Manipur press club ta pangtok pa pawmisinga unaba amada the Institute of Engineers India Manipur State Center gi chairman Khuraizam Temana phongdokre mana makhata na phongdokhibada Manipur si earthquake zone ama oibana earthquake thoktingai gi mangoinana Ladiba building asi atek akai thorak padagi mangjaunana ngakthokadagi haibasigi matangda akhang ahising yauna khanagani Institute asina Manipur da tha khuding oina tongan ba hiramda workshop kaya pangthoktuna lakli makata na su pangthokani haina phongdukhe experts kauraga koina engineer sing gi seminar na taga workshop maybe 3 days ki international obi 5 days gi ho yai 5 days ki international seminar obi 3 days gi obi or 2 days gi obi even adaga national level na 1 day gi obi maya mama seminar se sum sillaga aikoi gi engineer sing se continuing education hai tare adum mapun se supagi larik se tamdana laiba अखोई फील्ड एक्सपर्ट कांगबू अखोई खरा फील्ड प्रैक्टिस तौदना अखोईसिंगसिना तमनबगी चांस अमा दुम पीदना गी मोंगदा अखोई चथौ हाइबगी मोंगदा लैबनी KSN Yelomi Kananaba Sangshilakpa Khongjangda Arabti Ibudau Pureiromba Welfare Association Arabti Youth Club amadi Arabti Ibudau Pureiromba Women Development Association asaugatkani haide Prime Minister Narendra Modi nangasi numidang haudokiba Pradhan Mantri Sahas Vizli Har Ghar Yojana Thoram MSPDCL na sinduna North AOC da leiba Secured Office da live telecast ki kuthangda staff singna saruk yakhre Circle 1 gi General Manager L Dinesh Kumar na scheme asi MSPDCL na su mai piba ngamdriba mafam sing mathang sahi fawada mapung phana phanganana ba thorang tauri haike Prime Minister na tauriba koi scheme sida koi full corporation piduna thumoi haksang yauna committed oina thabak tokse haina koin tongjabani adu advantage akoi hojiboda 1.710 almost 99% electrified tore logbe yare household je mai phangeba aduna rural area dadi almost akoi 60000 mo waleba khungang da mai pireba ju khungang gi praja sing na mai phangda bai tare ko mai yogdaba adu karam haina phangan jege mathang laiba 2018 19 se loina cover tawjen all over India adu gi target ko chinjabani Handak Manipur University ki Dance and Music Department na Performing Art ki guest lecturer launanaba thasigi tangkuni thoida pangthokiba interview lauriba singna tongan ba Performing Art ki candidate singi document sing phajana yengdana ming amadi masa gi qualification khak hanglaga thadorokpa asina pangthokleba interview asi amuk hanna pangthok haningbagi apamba Indrajit Memorial Cultural Institute ki secretary Moirangthem Randopna Manipur Press Club pangthokpa pawmisinga unaba amada phongdukre Mana makata na phongdokibada performing art tauriba singasi masagi haijaba mahai adu uthokpagi tanja ama pidana wang khaktang hanglaga pangthokpa interview asi aranbani haina phongdokhe mayamna pamnaridi isai phajana sakpa ngawhanba tabla phajana yeiba sitar phajana khongba adagi Beethoven gi symphony number 5 prithvi da phawribani hairiba singnase sibu chie de gi age hete yabraba sigi pochi yaudana Sumyaw dana koigi cheda koigi net pass torobra adu torobra haidana bang dhangaga hekta mong ita ta dawagi mong da sumaina sin beside koi pente Haingang Police Station gi manung chanba Mantri Pukri da chatkiba hing nongyai matung chaurakna pung ani taram daida bom ama pokhai khre ISB News na phangba pawda bom adu sakangda basingna hana plan tawduna thamlamba oiramba yai haide Thaudosi Mantripur da leiba Yuko Banki awang thangbanakal da leiba leiraktagi meter yangkai muk changsilaga Pankaj Jain kauba mi amagi ingkhol da pokhai bani bom adu pokhai rakpada thangnabada leiba Laliwati
Mapuroiba Lekidraba Nandalagi Barasanba Yumgi Wall Amadi Akai Atoi Tokre Hari Bom Pokai Baduda Sopan Topagi Paudi Latri Police na Makatana Tizinbagi Tabak Chataba Hokre Chairen Gram Panchayat ki Ward number 1 Wangjing Kunogi member RK Laxmina loan na paisa loktokre haina phongdorakliba wafam yumpham yaudabani hari member RK Laxmina Uzwala Yosna gi makada namthak tawduna miyamdagi paisa khomle haina sandokliba se tawiganu hiramasida mari lainaba authority na sengdokpiu hari Katang problem lai bagi koi katang thingda bani akoi yan thoksara ge haibu wafam thamama bani ado haujiti akoi senian ba haujare aduga loiba makti loidri an haujisu akoi senian yan loina yan thoksage aduga sigi wafam sida akoi kanagumba mioi amatana agency amatana natraga kanagumba leader amatana masigi senfa masine hetpa natraga masigi pot sida tawba leite haibu wafam sine thamjani District Handloom and Textile Imphal West District na Sinduna Nomagi Oiba Laphudagi Lang Sungbagi Matangda Training Cum Awareness Program ama ngasi Tamenglong District ki manungchanba Khopum Bazar da pangthokre Thoramaduda Manipur State Disaster Management Authority ki Vice President Adim Pamai District Handloom and Textile Tamenglong District ki Project Manager M Ibai Madebi BJP Manipur Waiver Cell ki Convener L Sarojini Devi amade District Handloom and Textile Imphal West District ki Project Manager T.A. Sunila Devi na maroiba mitunglen sing oike Tharongi sarukam oina khang ahi singna lapu pambidagi matau karamna lang sungadagi haibadu sandokna utuna takhe North AOC gi mafam singda mai kabanisa chaba amadi natabali chatpagi thabak kaya thingnanaba Awang Chawkhong Development Club na leptana sangsilakpagi manungchanna chatkiba hingnongyaida phatabali chatnanaba honarambani haiba nupi sabi ama yauna mioi manga fare masigi matangda ngasi Awang Chawkhong Development Club ta pangtokpa pawmisinga unabada club ki president Ramthar Kaisingna phongdokhibada ngarang North AOC da leiba Rahim Hotel da ukhuldagini haiba nupi sabi yauna mioi taret lesenke Makoina may kabanisa sizinaraga hotel aduga thangnana leiba yum amada changduna phatabali chathanaba honarakpadagi miyam na makoi manga fake Awang Chawkhong Development Club na may kabanisa amadi natabali chatpasing thingnanaba honariba sida Manipur lengak yauna miyam na mateng pangbiu haina club ki president Ramthar Kaisingna makhata na phongdokhe Yosigi ahong mama lakle haina koina khalla leiba manung sida ngasi layok thiba haigadra sumaina lamchat sajat naidraba Samas na yadraba, ayin na yadraba, oktubigi lamchat lamba, oktubagi lamchat lamba krama koina hotel digi phagat pangamle, ayas ki thongda miyam parjada amukhanna khanganjing ningmadi, asugumba naron ke amaram, BOC sida lakle heraga, mogi punsi manghanba, BOC sida lakle heraga oktubiga tinnaduna, mahik marang pakpak ke amaram leibadigi, club na changsilakwa khongdang sida, miyam parjana support tawbiu, BOC da Naiduna Chaduna Taktuna, Ngausinay Mayamse, Masama Sai, Mapumapa, Mam passing sina, Yingsin Bierga, Asugumbo Oktabi, Oktabalam Chatsi Chatanava, Amukana Club ki, my Tongdigi, Noibu, Somaina request of Zeri, Amasung, Nasi ACDC Club ki, Ming Pai Erga, BOC area sida, 4 Yonba, 4 Saba, Kayumating Nata, the Moy Pesa Kai Havigi, Pauma, ACDC na, Pausi Tazari, Masigi Mui Singsina, Yaragadi, Masigi Tabaksi Lepu. ACDC na chatharakpa thabak sidi laikai samas Manipur apumba phasi hauraiba naharong gi punsi tungi punsi kansi haibagi khongdang changsarakpani kanagumana masi khodong chaba laureraga 41 ba 4 chaba singda pesa khaiba khopase tawbidana club ki maikai di gisu request tawjari SP Bisnupur gi miyang makhada Nambol Traffic Police in charge SI Laisham Regana luchingduna traffic awareness ki sarukama oina passenger puba gari singda poster thetkre Passenger gari singna parking area natabada khamjinba lambi chaliba singda khudong thiba thoktanabagi pandamda awareness asi pangtokhibani None district headquarter da district police na traffic rule nga chatnanaba thabak paket pahokre None police station gi OC CS Sergeant na pawmi singda ngasidagi hongna None police na None bazar gi akoibada traffic rule nga na salhanaba thabak paket pahore masigi damak miyamda wakhal tahanaba campaign su pangthokle Traffic rule ngak na chataba singi mathakta ain gi oiba chapchaba thabak lohut haire Premium boss thara wali adu traffic ji pheng ngamna ba leitaga su oi traffic ki DCSP abuli kungi village authority loina na traffic point ani sare asi ya athui matam da lorgani asi athui matam da loraga akoi traffic police ki steng leitaga su ai gi araiba men power ji na tawraga
ड्यूटी डिप्लॉय तौना बा कोई होना रिम्स की एनाटॉमी की प्रोफेसर एन दमयंती दा हंदक चाही की ओइना हेनरी ग्रे एनाटॉमिस्ट अवार्ड पिदुना इकाई खुमनबा उलखरे चटखिबा सेप्टेम्बर की तांग 19 दगी तांग 19 फावबा कर्नाटका की गाडक इंस्टीट्यूट ऑफ मेडिकल साइंसेस दा पांगथोखिबा वर्ल्ड कांग्रेस ऑफ एनाटॉमिस्ट की थौरमदा अवार्ड से खुशिनरखिबनी डॉक्टर दमयंतीना एनाटॉमी की लमदा तौरिबा थबक थौरम सिंबु सखंगदुना अवार्ड से खुशिनरखिबनी अवार्ड खुशिनबगी थौरम अदुदा कर्नाटका की चीफ मिनिस्टर याउना पृथ्वी की तोंगान तोंगान बा लेबाक्तगी लाकपा म्यूट कयासु सरुक याखे यूनाइटेड ट्राइबल डेवलपमेंट प्रोजेक्ट चांदोक पोकपी सांडल न सिंधुना होमलक सुबा ओइना ह्यूज हार्वेस्ट फेस्टिवल ngasi चांदोक पोकपी 5P कम्युनिटी हॉल द पांगथोखरे क्लाइमेट चेंज का लोइनना कैंपेन अमसु पांगथोखे थौरम अदुदा एडीसी चैनल की मेंबर मंगलेम मोनसांग हॉब्सन चौथे याउना मियोय क्याना सरुक याखे मंगले मोनसांगना मिपाल तांगदुना लेबगी मुहुत्ता लमदम मसिगी पोथोक मरांग कायना पुथोकना बा होनमिनसी हाइखे अखोइना सोम ट्रेन तोंगलगा चपदा मीगी लमदे गिहु से टोकी मति थारम न कोई चांदेल दा हाइगनु मणिपुर से होल गिना गिहु थागे गिहु कना न सो थागे अदुगा मीगी स्टेट ता लाइबल लमदुम गोइना कोइना इनफ लैंड बुदी लाइजगरगा सो गसाय हाइगु ने कोइना अहांग बलये अहांग बमयम मदु गिहु हाइबे सिगे दुकी मति कनो लाइहाउ सेन बा चीन दा बगी मफम कया खनबा कनो नते करे जेराइटी नते मसेदी एनी जगह दा था बजाबा अदु लोग लगा चा बजाबा हौजी गिहु की बिस्किट्स मयाम मलाई कनो मयाम मलाई अदु गुम बदा कोई की सिंमी सिंगदे चिनो मणिपुर दे चिनो मिते सामा कुनमातोय सुबा लमयान बा इराबोट निंगसिंग थौरमगा मरी लेनना थौबाल खुनो स्पोर्ट्स ऑर्गेनाइजेशन ना खुल्लसिगे कोइबदा लमतु सेंडोखरे थौरम अदुदा थौबाल म्युनिसिपल काउंसिल वार्ड नंबर 9 की काउंसिलर एम रवि सुसरुक याके बामो लेकाई यूथ क्लब यारिपोक नसु यारिपोक कैथेल अमदे सीएससी यारिपोक की अकोइबदा लमतु सेंडोखरे पेट्रियोटिक राइटर्स फोरम मणिपुर ना चथरकलिबा लमयानबा इराबोट की मितम सिंगी खोंगुल लिबा खोंगसत की सरुकम ओइना त्रिपुरा की गरम नगर दा लैबा इराबोट की मितम दा हेकत लेकत तमखरे थौरम अदुदा फोरम के सेक्रेटरी राकेश नाउरेम फाउंडर सेक्रेटरी ओ श्रीमैरा जिला परिषद मेंबर रविंद्र सुसरुक याके यूनाइटेड ट्राइबल डेवलपमेंट प्रोजेक्ट चांदल न सिंधुना अहुमलक सुबा गेहू लोकपगी फेस्टिवल सादोंगपोकपी हाइपी कम्युनिटी हॉल द पांगथोखरे थौरम की सरुकम ओइना क्लाइमेट चेंज की मास कैंपेन अमसु पांगथोके ngasi की थौरम मदुदा एडीसी मेंबर एसएस मंगलेम मोनसांग टीएस हॉब्सन चौथे डिस्ट्रिक्ट एग्रीकल्चर ऑफिसर वाई श्याम सुसरुक याके गेहू की पोथोक मरांग कायना पुथोक पाट लौमी अहुमदा मना मथुम पिदुना पुंगनिंग थगोतखे स्वास्थ्य भारत मिशन की मखादा पाइखत पर कैंपेन माई पाकना अपीब मतमदा लोशन बंगमक्रबसु मधु मखा ताना सथा होनबा खुलगी चीफ सिंह खंगन बचंगे हाइना कांगपोकपी डिस्ट्रिक्ट के डीसी टी रंजितना फोंगदोखरे डिस्ट्रिक्ट वाटर एंड सैनिटेशन कमिटी कांगपोकपी पीएससी डिवीजन कांगपोकपी डिस्ट्रिक्ट ना एडीसी कांगपोकपी डिस्ट्रिक्ट के टाउन हॉल द पांगथोखिबा स्वास्थ्य ही सेवा की मखादा सवर्तरा स्वास्थ्य कैंपेन की थौरमदा वफम असे डीसी ना फोंगदोखिबने थौरमदुदा सदर हिल्स एडीसी की चेयरमैन हाउकुलाल हंगसिंग सदर हिल्स डिमांड कमिटी की वाइस चेयरमैन थांगजाका मिशाव अमसुंग कांगपोकपी पीएसईडी की ईईआरके देवेन सुसरुक याके चेयरमैन हाउकुलाल हंगसिंग ना हाइखिबदा सोशल वर्क तो हाइबसी मरम अमगा लोइना पांदम अमा थमदुना संगसिनबनी हौखिबा इंग 2013 की अक्टोबर 2 दा भारत के प्राइम मिनिस्टर नरेंद्र मोदी ना इंग 2013 फाउबगी मनुंगदा भारत पुंबा लू नानबा कंट्री अमा ओहेनबा पांदम थमकी हाइखे डीसी रजिस्ना मखा तारदुना स्वास्थ्य भारत कैंपेन असी लोइसिनखिबा तारबसु अखोय खुदिमकना लू नान लेनबगी दमक मखा ताना चथमिनबा दरकार लै मसिदा डिस्ट्रिक्ट एडमिनिस्ट्रेशन कांगपोकपी डिस्ट्रिक्ट पीएसई डिपार्टमेंट खुनगी लुचिंबा सिंह अमसुंग खुंजा सिंह पुन्ना खुसमनादुना लू नान थमनबा खुनसी हाइना अपील तौखे One of the most important thing is to sending across a message to the public, to the village chief chairman. They should be made aware regarding the koi sanitation chigi matang sida koi gi mapanda labukta lamhangda sing koi gi mapan ban thok khotba adu muthatse haibane basically. मणिपुर की चीफ सेक्रेटरी आर रश्मि की मतम चाहिए सिगी दिसंबर 19 फाउबा था हुम सांगदोखरे इरम सिगमरी लेनना था सिगी कुनिथोइदा मिनिस्ट्री ऑफ पर्सनल ना चरोल अमा थोखरे रश्मि मा की सर्विस मतम था सिगी 19 दा लोइरबने हौजे अमुखन नतेन बेम तलोजरे
Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Irujo Coaching Institute admission open for 4-month CBSE comprehensive course for class 9, 4-month CBSE revision course for class 10 and 12. Class commencing from 11th October 2017. Class timing 4:45 to 7:30 p.m. Features probable questions, discussion, previous year's questions, discussion, study materials, worksheets, practice test series, mock test, performance assessment for its students. For details, please contact Irujo Coaching Institute. Contact number 813102564. Chacobo Gold Bonanza at Airport Mall, Changangai Airport Road. Participating stores are Adidas SPC, Adidas Originals, The Danish Rack, W and Aero, Crocs, Samsonite, First Cry and Adidas Kit. First prize, 1 lucky winner to get 10 gems gold coin. Second, 3 lucky winners, 5 gems gold coin each. Third, 5 lucky winners, 2 gems gold coin. And fourth, 10 lucky winners, 1 gem gold coin each. Hakchangi labor sorakpadagi producing attaba hakchang choktarba tumba chaba yaraktaba khong hama nungayaktaba singidaba amatta ngaraba upaidi jolip syrup amasu jolip capsule bu changni sinabiyo. Break matung na mayam amukan na taram nokchere. Swasta hi sewa gi manung chana Phayeng Primary Health Center ki makada laiba Salam Primary Health Sub Center da ngasi Medical Officer Dr. A. Solomon Maite ki makada lamtu sengdokre. Swasta hi sewa gi manung chana Central Agriculture University na tongan ba mafam singda nuit marini chupna lamtu sengdokpagi thoram ngarang dagi hongna chatharakle. Ngasi su iroi semba chingjin dagina Central Agriculture University ki gate fawba lamtu sengdokpaga loinana lambi phataba mafam singsu semjin kre. Central Agriculture University ki College of Agriculture ki Den Joy Kumar Mitai Laishramna Luna na thamnana ba pandamda lamtu sengbagi thabagasi pangthokpani haike. College sigi ama habidi kau gi mamang dagi changi ba chorok si sida sengdo sidok sindok pa adugumba makhal gi thaba ngasi pahetchari ahum subo oina akhone pakadori bisi college sigi maning habidi maning bangna ju bhawba amangna tarik kuma pan pakachagani ngasi gi siloiraga aduga swasti seba hariba mayam gi damakta miyoibna kamai tawduna indian singna kamai tawduna bharat le mayam singina yamna karya lunan laiba lunan ba adugumba lambi sorok lunan ba adugumba mahi tambam sang sing punamakse oinna buidamukta khoina ngasi su akhoi tongan ba oja akhoi oja sing aduga staff sing habidi nan teaching staff sing punamak thokduna ngasi su hairiba sorok asi akhoi sengdon chito chendok ba amasung phajana mong tana semna buidamukta khoi tayada tawjeri. Swasta hi sewa gi manung chana ngasi Besnupur district ki manung dalai riba sarkar gi losang singda lamtu sengdokre. Thorom aduga mari lainana DC Bobby Waikhom na luchingduna District Administration Mini Secretariat Besnupur gi complex da su lamtu sengdoke. Bobby Waikhom na haiki bada punna luna na leminana ba khona bada mipum khudingma ki thaudang lomina si haike. Sengdokba khaktana yaro do stakeholders laiba mi singse su wakhal moim wakhal gyan taba ma chagi ngasagi bakhoina office da lakuma matamda ngahak potha bagi traga lama khorang bagi akoina ising bottle khangde adagi dispose cup khangde masi sin matam damona heta hudurin pham hundokpa laiba visitors sing su khara gyan tabi raga akoina thamjari ba dustbin sing sida moina dispose hundokira mangedi akoda thodona waba orodobni. Punjab ki Ludhiana da base tauba Madam Company ki showroom ama ISTS Titrana Thangban Dam College Gate mamang da hangdokre. Madam Company ki nupi singta ki oiba firol ki collection amadi Lakme Company ki cosmetics singda ki oiba showroom asida handa pangthokadoriba tongan ba festival singi offer kaya supi gani haina Operation Head Gangaram Vistana ISTV da phongdorakhe. This is the first store in Manipur. For notice, this is the fourth store. So in India we have more than 170 plus store for Madam. We are bringing here as a franchisee for the betterment of the publics for the Manipur.
Vishal Academy Sapam the Laiba Academy se sakangdaba singna chatkiba hingda mai tharamle mai sakpaduda Academy sige computer set ama yauna chaurakna lupa lakh amaronge mal chang amangata thokre hari. Regular English High School Kwakatel Haino Kongnembigi website ama school asigi chairman Dr. Waining Temjaun hangdokre. Thoramaduda school asigi teaching staff, non-teaching staff amadi mahiroi singsu sarukya ke. How's sana bagi pau lovira se. Nasi sana bagi pau da mathang thagi tang taruk tagi Bharat na yumbu oiduna pangthoga doriba chahi tara teret makhagi FIFA World Cup da Bharat ki sanaroi kunmathagi manungda Manipur ki sanaroi nipan yauriba Thobal Hawkha mamang lekai da leiba Thongnawjam Jackson gi apokpa apopina machada mai paktuna halakpa yengnanaba machana mai paktuna halakpa yengnanaba khaurangna ngairi apokpa Devan masamak football sanaroi oirake veteran gi football sanaringai da BP stroke torpadagi haksang gi phibam da ahongba kaya laktuna Jackson gi apokpe Thongnawjam bilasinina imung manung puri haina Devana phongdorakle Moida kashu thudo ko de ude duga sano na kan sano na toga dum sananba adegi butnung leiti habada ai isha degi pesha putfoga lein be pesha ga pibi adegi ainiga but phot na gi pesha ga jaina dum pibi taweba Amaramda apokpi bilasini na phongdorakpada Awaba kaya mayok na duna machabu ngasigi phibam ase yaunana ba honarakibani Jackson amadi Amarjet piklingai dagi hauna football masana da thawai yaujaduna lakibani haina phongdorakle du makhoi ni makpunna khanminarak pasida atuke matik nungai ba phawi makhoi ni mak isona sambi ba makhoi ni mak matam puna mak ta mai pak sikatani aina khanjari ji matam puna mak ta moini matam puna mak ta hobinarak pani matam puna mak ta chanamirak pani matam puna mak ta mafam jaga khudi mak ta laiminarak pani makhoi ni matam puna mak ta isona sambi da mamana mek tina mai pang da chanaba mayam gi suma teng pang biu sikatani aina haijaning ba September ki tang tara Nepal dagi tang kunmari fawba Tamil Nadu gi Tirupur da pangthokiba All India Sub Junior National Badminton da chahi tara manga makhagi nupa gi singles da Manipur masa Andrew Lodgem na bronze medal fangle India ki sanaroi punna chamanga nifu manga na sarukya duna pangthokiba athoi ehen tanaba aduda bronze medal fanglaba Andrew Lodgem Senapati district tagini haujikna langol da leibani hari Manipur Police ki chamakun mga suba Rising Day ga mari lainana ngasi Bisnupur da sanakiba volleyball tournament ta Bisnupur district na ani suba IRB Bibu set ani sinoda MPTC na tare suba IRB bu set ani amada Imphal East district na MPTC bu set ani sinoda thoikre Mathang thagi tang tarukta India na yumbu oiduna pangthokadoriba under 17 World Cup ta India gi mo sinduna saruk yagadaba sanaroi Kunmathoigi manungda Manipur dagi nipan khalakpada Islamic Development Association Khurai Khomidok na thagatpa phongdorakle loinana team asigi manungda Muhammad Sajan bu yaurakpa asigi damakta su association asina nungaiba apenma phongdorakle mapalamgi saman lengmanaba singa lamba thengnagadoriba asida mai paktuna India amadi Manipur gi mingsat purakpa oirashanu haire TM Bhagalpur University Bihar da pangthokadoriba East John Inter-University Handball Men's and Women Tournament 2017-18 da sarukyanaba Manipur University gi team semnabagi damak nupa sanaroi kuntra amadi nupi sanaroi kuntra trial selection gi damak khangatne hari Indiana yumbu oiduna October 3 tagi pangthokadoriba under 17 FIFA World Cup ta Amarjit Kyamna captain oiduna Manipur gi sanaroi nipana saruk yariba sida Manipur Olympic Association na harau nungaiba phongdorakle Amarjit Kyamna luchingduna sarukyariba Diras Moirangthem Boris Thangjam Suresh Wangjam Ningthoi ngamba Maitei Jackson Nongdamba Naurem amasung MD Sajana sarukyaba India gi team asina mai pakpa oirashanu haire All Jiribam Sports Association na sinduna Jiribam Government Higher Secondary School Playground da chathariba Tare Suba District Level 3rd Division Football League 2010 gi 2017 gi sanakiba match da FC
Kagalwangna YDC bu Panjal Marisnoda Maitiba Pikre. Kuntra Suba State Level S Group Athletic Championship October Tang Tarani Thoidagi Taramari Fauba Kumalampak Man Stadium da Pangtuk Lagani Hade. Championship Sida Yauningba Singna October Tang Nipan Faubagi Manungda Entry Taranaba Athletic Association of Manipur gi Cherul Abana Kangalakle. Makatana Sanabaki Pau Boyan Tojamdagi Fangbigani. Taranito Shaba Manipuri Selector Saruk Yariba Team Singna Mets Mari Hanabal Wakibada Shagolbal United Namadi Klasa Kaino Mets Amapawa Maitidana Point Taranito Pangduna Shali Kumuksham Ingwasa Sing Memorial Trust ni sponsor Toraga All Manipur Football Association Sinduna Thasi Tang Taruktagi Manipurgi Masak Narba Team Taranito in Saruk Yaduna Kumalampak Artificial Tub Ground Satariba Sahi Sigi Taranito Shaba Manipur Steliki Ngasi Shanakiba Ahanba Metsa Mudbalan Athletic Club Kangkopi na Nisa Thangmai Banbu goal manga ahumda maitiba piki match asida mai pakiba Mudbalan Athletic Club ki goal singadu let me go mangtena match ki kunmari shuba madi kuntrom de shuba minita goal ani hauginen khongsai haulen go kibena match ki taruk shuba minita panjil amamam chanki atopa panjil aduna lal sem thang phimatena match ki yankhai taruk shuba minita sankhibani match asida maiti kiba Nisa Thangmai balgi goal singadu E Dayananda T Suraj Kanta madi KS Jolina match ki ahum shuba humputra nipal shuba madi mariputara shuba minita sankhibani match asida Nisa Thangmai bangi sanaroi Joel Komda match conduct tokiba referee Rositna match ki taruk shuba minita red card utuna field dagi mapan ton ki amaramda Mudbalan Athletic Club ki sanaroi Jeffersonda yellow card utki Satariba League Asigi Anishuba Merski Sanakibada M Kabamna Young Physic Unit Lalamumbu Gol Ahum Sinoda Mighty Pikre M Kabangi Mai Pakibi Gol Singadu W Ngauba Bandona Amadi El Monisna Merski Yankai Matu Shuba Humputra Hum Shuba Madi Humputra Mapal Shuba Minita Sankibani Mers Asida Young Physic Unit Lalamungi K Suraj da Mers Conduct Tokiba Refrina Yellow Card Utki Satariba League Asida Saru Yariba Team Singna Mets Mari Sanabal Wakibda Shagolbal United SSU Sinjamaina Point Taranitoi Neroka Football Club Sangapam M Kabam Amadi Draukwa Kaitena Point Taret DM Rock Semaina Point Teruk Mudbalan Athletic Club Kangpopina Point Manga FC Zalen Sadar Hills na point ahum Young Physic Unit Lalambong na point ani amadi Nisa Thangmai ban Nako Nambun Mapa na point amamam Pangduna Shatli Satariba League Asigi Hayi Nungtil Pung Taranito minute Tramanga Satpada Ahanba Mets Waina Neroka Football Club Sangapam Amadi Traukwa Ketelga Sanagani Anishuba Mets Nungtil Pung Ahum Tabada DM Rong Sangmai Amadi Southern Sporting Union Singamaiga Sanagani Taratruk Suba Sub Junior State 11 Volleyball Tournament ki final da Bakhe Volleyball Club Sanakithel Amadi NYBA Naurenga Sanaragani All Manipur Volleyball Association Sinduna Thasigi Tang Kunithoi degi Team Taranithoi na group mari thokna khaidoktuna Khumalampag Indoor Stadium da Satariba Taratruk Suba Sub Junior State 11 Volleyball Tournament ki ngasi sanakiba ahanba semi final match da Bakhe Volleyball Club Sanakithel na IGO Oinambu set ahum sino kunmanga kuntaruk kunmari amadi kunmanga kulumdoi da maiti biduna final sankhibani ani suba semi final match ki sanakibada NYBA Nauremna TRYBC Ukhulbu set ahum sino kunmanga kunmathoi kunmanga tara amadi kunmanga tara turukta maiti biduna final sankre tournament asigi ngasi ayuk sanakiba ahanba quarter final match da IGO Oinamna KYLSC Kasi Khulbu set ahum sino ani suba quarter final match ki sanakibada Bakhe Volleyball Club Sanakithena SWYC Shantipurbu set ahum sino ahum suba quarter final match ki sanakibada NYBA Nauremna KYSU Kairen Bikhopu set ahum sino amadi mari suba roiba quarter final match ki sanakibada TRYBC Ukruna PRSC Porabibu set ahum anida maiti bapiduna semi final sankhi Satariba tournament asi hayi nungtil pung taranithoi ke minute nipumwa sapada loisel lagani YCCIC kontha ahalop Pham Imfan UYC Kangnatombi amadi BDISA Bisnupur ahanba President Cup Under 14 Men and Women Hockey Championship ki Nupigi semi final sankre ngasi sanagdaba nipi masagi match da CO Singjami Wangma Khetri lekai laktabadagi BDISA Bisnupurna walk over lauki amaromda team mapalna group ani thongna khaidoktuna stadium asida thasigi tang kunithoi dagi chathariba ahanba President Cup Under 14 Men and Women Hockey Championship ki ngasi sanakiba nupa masagi match da KISSC khongmanna
UIC Kanglatombibu Panjil Ani Sinoda Maitiba Piki Mers Asida Mai Pakiba KISSC Khongmangi Panjil Ani Edu Naringkona Merski Ahum Subamadi Kuntare Subaminita Chankibani Championship asigi nupi masagi ahanba semi-final match ta YCCIC kontra Ahlub amadi UIC ani suba semi-final match ta Pham Imphal amadi BDISA Bisnupurga sanagani Imphal East District Football Association Sinduna Thasi Kitang Ohumdagi Team Taruna Saruk Yaduna Khetrigaugi Aba Gorda Satharakiba Nahakpam Boboy Memorial Second Division Football League Tournament Nongsingi Pibam Patabadagi Matam Khara Leb Luru Matungda Ngasidagi Makhataba Matching Sanaba Haukre Ngasi Sanakiba Mersa CAC Sanungna IYDO Ningthong Manaibu Gol Ani Sinoda Maitiba Piki CAC Sanungi Maipakibagi Gol Anidu Mamang Kibzen Amadi Golena Sankibani Hayinung Tipung Ahum Tabada UDO Hengang Amadi MISGISU Hataga Sanagani Amaromda Association Sinduna Ground Asida Thasigi Tang Amadagi Team Taramarina Group Mari Tokna Kaidukuna Sathariba Nahakpam Apabi Memorial Tradition Football League Ngasi Sanakiba Mersa KMSA KB Amadi ISUFC Hengang Gol Amamam Chanaduna Draw Satkre KMSA KB Goladu K Bonisana Sanki ISUFC Hengangi Golatuna and Michael na Sankibani Lig Asigi Hainung Tilpung Amatabada FC Imphal Kuongba Madi KISFC Mapauga Sanagani Apunba Semiluk Garina Sinduna Thasigi Tang Kunmari Degi Team Taranipal Group Ani Tokna Kaidukuna Gari Makhalekai Community Ground Sathariba Second State 11 Ima Sinban Laima 7-a-side Open Football Tournament Ki Ngasi Sanakiba Ahanba Mersa Mama FC Sagol Banna Anti Awang Kunobu Gol Mari Anida Maitiba PK Anishuba Merski Sanakibada YRSC Team Ground na Robert FC Kwakatilbo Gol Taruk Amada Maitiba Pikre Hayeng Nung Tilpung Amamakai Tabada A Square Pasoy Amadi PND Langatelga Sanagani Anishuba Mets Nung Tilpung Aniga Mini Nipum Mangasat Pada RFC Kamnam Lerak Amadi LWFC Laimaramga Sanagani SP Bisnupur Reserve Line Volleyball Ground da Team Tarana Group Ani Tokna Kaidukuna Ngasidagi Police Meet Volleyball Tournament Hokre Ngasi Sanakiba Ahanba Mesta MPFC na 9 IRB Bu Sedani Ama Kunmanga Kunmatoi Taramatoi Kunmanga Amadi Taramanga Tarahomdoida Mighty BPK Ani Shuba Merski Sanakibada SP Bisempurna 2nd IRB Bu Sedani Sino Kunmanga Tarahomdoi Amadi Kunmanga Tarahomdoida Mighty BPK Ahum Shuba Merski Sanakibada SP Imphal East na MPTC Bu Sedani Sino Kunmanga Taratre Amadi Kunmanga Taranitoida Mighty BPK Manipurna India ki hockey sakolana bo honabada loriba thodang asi ikai khumnaba utpa oina hockey India na soglising ani sumna tranipan gi loktokiba national calendar da Manipur da Nepal suba hockey India sub junior men's international championship A amadi B division pangthokna ba khangalakle haina Manipur hockey gi chief executive officer Garnendeni ngombana phongdokre Khumalnapa hockey stadium pangthokiba pawgi mefamdu da mahanga makhata na phongdokibada soglising ani sumna taranipal gi January 5 dagi konmathoi pawba Lagani Junior B Division ki oina January 5 dagi 3 phawba mati A Division ki oina January 13 dagi 19 phawba pangthoknaba honagani haiki Junior B Division da punna team kunmanga amadi A Division dana punna kun tarung saruk yagadori pangthokadoriba tournament asi mai pangnabgidamakta Manipur gi Chief Minister na patron oiba organizing committee semlagani haiki soglising ni sumna taratrokta Imphal da pangthokiba championship ta punna team kunthramapana saruk yaki hariba tournament asi senbada punna lupa lakh yakhi hundoi sangki handaki pangthokadoriba championship asida lupa lakh humpu sangani haina panari Department of Education and Sports ta kana amudi le samam to on penenda hiring basis ta logo da bi masila sagi kuna kana da bidai ko le to ni mana ko sagi madigi ko ka singu bi ma ne singa singi water facility ye ko ye bathroom emergency emergency to hadna ko ye mapan bi tan singu ba ba satisfied ko ne ba ko singu da bi ko ko ni kan
अमरमदा पाउगी मिफम मदुदा सरुक याखिबा मणिपुर हॉकी की प्रेसिडेंट बासुदेवना ममांगदा पांगथोखिबगुम हंदकसु माई पांगना पांगथोकपा ngamnabagidamagta प्लानिंग अमदी NEC दगी फाइनेंशियल की मटेंग लौबग लोइनना तोंगातोंबा कोऑपरेट हाउसिंग दगी मटेंग लौदुना टूर्नामेंट असी पांगथोकनी मणिपुर गवर्नमेंट की माइकेदगी टूर्नामेंट असी माई पांगनाबा होनाबदा पांगबा याबा मटेंग पांगबियु हाइखे डायरेक्टर लेसना the flood light CN direction of the DPR Savar Gurme, Maramatra, Naiva, Uki, infrastructure, Mapung Hanga, Lekadorna, when a city tournament say, send to the Awa, Legasu, Masi, when a Paku of Yadava, when state Kiamati Sanarishing in the Owen Masi, Robert Tagachari, Makatava Pauda, Nasino Magioiba, Inga Sagi Pau. Ngasi oikiba ingasa ki pauda ICAR lampel patgi prepa paugi matung ina ngasi gi khwaidigi sakiba Celsius degree kontrani thoi da spectorate khwaidigi ingba Celsius degree kulumdoi da spec suino nuksiti yawi sing manin gisang ayukta sa da mariputara nuktinda sa da humpuni thoi oike ngasi nong chukide Haujare da maru pa muhanna Manipur amadi awang nongpok state ki mi ama mang ki bana traga sikhiba budi sanama sibana center na hena lumna lawre haina MLA education na phungdu kre Myanmar amasung Bangladesh tagi ain kaina mitop sing sangchilak pathingna na ba jiri police amasung more police na makhata na akan ba section thorang lokhatle amadi पालिबलेंगा असिना करप्शन मुथतकनी हाइना होनरिंगे चेरक्ता पंचायत मिखल की दमक यामलबा सेनफम थादनरे नसिगोने देस्तिनो पिजा पाव मता सलुशन जरे मियंग ताबिरबा सिंगबा मुकहन्ना